अहमद मरुब पाव गंगलेपा की मैरादी लौखचगे सखंगदबसिंग ITLF के ऑफिस थुगाइरम ले कुकी कुलाई पाइबसिंग CBDF अनिफुरम ngarang numidang nungyai matung pung baroga makhairom taba matamda Churachandpur district ki tuibongda leiba indigenous tribal leaders from ITLF ke office sakhang dabasing na paksan na thugaiduna mangta khalamle Central Village Defence Force CVDF ki miui ani maram taktana phuram badagi soktuna Churachandpur district hospital da laikan nakre hairi pawasin hai sakhang daba miui sing aduna ITLF ki office thong phakaidu na marung da sanglaba matung da office adu ki computer table chawkri maru oiba fine sing thugaiduna mangan ki madu tana office adu gi mingsen gi thongnau sing thugai ki loina na library section gi lairik sing sai khaiba amadi yamna chawna amangata thokan ki hairi hojik fawa thawang adu kanana sa tharambano haiba sabsaba khangba ngamdri mioi taraga manga rom na kuling duna laglaga ITLF ki office adu amangata thokan lampu oigani haina thajanari nakal amorom dangarang dang pung tara rom taba matamda kutlai Paibasing Central Village Defence Force CVDF ki mioi ani maram taktana phuram badagi soktuna Churachandpur district hospital da laikan nakre hairi pawasin hai Central Village Defence Force CVDF ani adu kuki kulai paibasing na tuibong da maram taktana phuram ki bani makoi ani phuram ki badu handak ITLF amadi kuki inpi ki mathakta khongjing sangsin ki bagi mayok ta phuram bo oigani thajanari soklaba mioi ani adu sabsaba masak maming khangba ngamdri amarom da pause asina phangba pawgi matung inati soktuna laikan nariba mioi ani adu ngasi ayuk pung 9 rom taba matamda maruti gypsy amada lakhiba mi kangbu amana hospital dagi pukhre haini soklaba mi ani adu pukhibagi mayokta miyam na hojik Churachandpur da irang hokre security force ki kangbu na akan ba section thorang lokhut khre haini panbaya badi handak khulngak pagi thabuk tawriba United Tribals volunteer thomising ki sana thakna polam sing matam sana pi khidaba pirak patar ba suning thina thong thak taba apum asa oiba sinja ki polam sing pirak i haibadagi khulngak pagi thabuk thadok tuna mayum da hanna ki ba laikrabani loidana United Tribal volunteer ki thomi ani ki CSOs lusing bani haiba sing na tam thina phubagi wathok ama suthoki United Tribal volunteer ki kangbuna ITLF ki kuki inpi gi mathakta nungai taba amadi pendaba phongok tuna ungkhatna ba su laikrabani aduga mathangi update asina kuki militants na thamna pukpi gi yum sing da sangduna pot chai huran ba amadi san kaya nungmaina kaptun hatpagi thabuk sat tharakle Kanglup ani ki lana sigi maram oiduna moirang es ki manung sanda thamna pukpi haiba mithi khul asida mi leiba ngamdaba de relief camp sang se famlo duna leijinge serak asda kuki militants na mi leine dra thamna pukpi gi yum sing da sangduna pochai huran bagi thabuk yamna toina sathare hairi khunja sing bagi phangmo pawgi matung inadi ngarang numiti ba matung pung taraga ni thoi makhai rom taba matam da Churachandpur district ki kanga thai amati khoirem takurum dagi khulai paiba kuki militant sing kum tharak lak labuk ta sarik sa duna leiriba san sing da nongmaina kaptuna ha na bhot naki maduda san kaya nongmaina panduna asoka pannangki maduda hojik san ahum thiba khangdana leiri hairi khunja sing makhata na phungdur pugi matung nadi kanglup ani gi lan asina maram oiduna thamna pukpi ga thangnariba high kenen gi mafam da leiriba mitai gi lokon sing asing asi phawsang tuna lo ubangam dana leiriba mafam asi kuki militant sing na dominate tawduna leibadagi changbangam dabani hairibu labuk sing asida sajik sa duna leiba san sing kuki militant sing nongmaina kaptuna hatpagi gasi chatarapani hari pawasin hai ngarang kuki militants na sansing da nongmaina kapsin duna attack tarpa adugi pauta badagi mafam adu ta leiriba IRB singa nongmai kaptuna kuki militants sing adu tankhai ki loina na sok pasan sing adu IRB personnel singi matenga loina na mafam adu da puthorakpa ngamki hairi aduga mathangi update asana moregi KLP da Myanmar masa contract ni fan chang sampham loduna leiri more da leiriba manga subasam rifles ki location plan KLP da hojik Myanmar masa contract ni panchang pham loduna lauraga leiri makoi sing asi hokiba March ni pan da Manipur Central Jen Saji wagi detention center da gi thadok lo matung numit adumak ta more gi manga sub AR gi KLP da purakla ga thamgi bani hairi leiriba Myanmar masa sing adugi marakun pi masa ani nupi masa mari yauraga atai lemhori be kuntran thoi aduna Myanmar masa nupi haktani haina su pawgi likun asin hairi pawasin hai KLP gi mori da sang se pham lauraga leiba Myanmar masa national sing asi karamba matam da Myanmar da thadu khigani haiba ngamdri makoi sing adu logi wangma da Myanmar da ki India da sanglak pagi maral da hoki sahi 2023 gi January 23 ta mori da gi fagat laga Manipur Central Jen Saji wagi detention center da thamki bani makoi sing adu thadu pogi matam helak paga iroina na mathu ta ba thabuk sing lokhan ab jail da gi thatu rakhi bani hairi manga suba AR gi KLP more da leiriba Myanmar masa national sing asi athubu matam da Myanmar da thakina mari leina sing thabuk paikat pas source asina makhatari aduga mathangi update asina ukrul da mefam pangthukni ngai da nongmai kapsi lakre lakadori be tarani pan suba lok sabha mikhal gi matam lau thoki baga loina na Congress party gi ina outer Manipur parliamentary constituency gi mire poina thorang toriba Alfred Kongam Arthur gi mikhal ga mari leina na miyam gi oiba mefam pangthukni sakhang da kulai paibasna nongmai kapsi lakpadagi miyam na mi painakre hairi pawasna hai INC candidate Alfred Kongam Arthur gi mikhal ga mari nen ngasi ukrul district
जोरजेंग जंक्शन ग्राउंड इलेक्शन का मरी लेना मियाम की मिफम पांथोकलिंगाइदा एनएनसीएन आईएम ओइगनी हाइना चिंगनब खुलाई पाइबसिंगना अहांग बदियादा नोंमै कापखतुना किहन खंगनबगी थबक चथरखिबनी हाइदि मदुदा मिफम अदुबु सरुक यारंबा मियोय खरदि मफम अदुदा किदुना सेनखिबनी हाइदि वीडियो सिंग बिबेगिदमक्ता मयाम पुंगनंगपो अमुका हना थागचरी अनोबा अपडेट किदमक्ता ऑनलाइन मणिपुर यूट्यूब चैनल असिबु नुक्सिबिदना सब्सक्राइब तोबिरम थैंक यू।